chatti mafam khuding aina chatti mafam khuding aina leiramni aigi thamoida lendana leiramni aigi thamoida lendana kanabuno nanguni aibo thajadaga gari sibro khoi mama pirambane fajadra fajai hi ma'am hojiki aina hojik uchakhiba isaido ko matamgi manipurgi first movie neba 1972 da release tawkhiba April thada aduga directed by Dev Kumar Bose atu sigi isai se ahan naha nupi angang adagi manipur da leiba mi khuding mangna khangdaba leiramoeba akoidum iconic evergreen oiraga tanai ni dana atu ngasi se akoi manipur sima gi laibak thiba oidoineba asidaisda cast tawrise aina yengzaba matamda ko Rabindra amasung Rashi haiba YouTube da ado ai film kharadi dum yengzare aduga Abok Rashi gi se ai khara ujai ada aina showski isai ju share tawjarapagi maramdi akhoi gi first movie oireba matamgi manipur se sisigi isai neba ado Abok Rashi ne sigi film sida mana Sunita gi role lawe haiba ko aina Tom TV Impact TV gumba yengzaba kanda moina sumaina Sunita gi role lawki na hai aduga magi sigi film sesna magi isai ji saamdai gi kawba kanda di Suni kawbane ba aduna mayamna information do lana chatpi khinoba mamangda aina ganogi handaki Gujarat ki plane crash ki duda aigi section da mistake oidoni ko mayamna habirei do chume 1100 hours haigada duda aina lishing tarama thui haisan kibane ba aswedo ai isagi dum aswebado mistake to ai admit taweba ko aduga sigi kenose Rashi se sigi matang sida aina hoji Impact TV Tom TV de Elite TV guma sum yengbada khara haijarakeba maze hana Aryan Theater ra yawrame na haye aduga kaino Rani Gaidin Liu gi play do sanai haiba aduda mana Rani Gaidin Liu sai hai ko Rani Gaidin Liu saba duda even Rani Gaidin Liu masamak na bo yengki haiba ma masak na bo yengbasida Rani Gaidin Liu masamak su yamna harau khi na haye ado wari singse samjanjaraga ko Rashi se film movie mayam amada ek tawbi khi haye ado mainly akoina aina hojik share tawjarakpa isai akoina dum hojibo iconic oina tanariba Manipur gi ahanba first film matamgi Manipur se sida yawba chatli